Hojik aikoigi ireipak iramdam asida thokliba wathok asigi solution kanana purakadoribano ireisa leiriba mayamsing yellow mi leiriba mayamsing asidi awatpa amata leite ima ibel singi thauna ngamkai ngaiba singi thauna ne ima leibak ngaiba se administrative service da UPSC MPSC oirabasu kota yaudana mamang thangba ngamba ireisa ne sports da culture da kana amatagi mateng yaudrbasu matomato honaraga mangjin thaba ngamba ireisa ne adubu aikoi manipur ima leibak asida watliba se amakhakti lei madu watpa adunane aikoina hojik phibam asida leiriba watliba dudi rajniti wala sing asini political party adudi ama oishanu political leader hana thongna paba darkar tai watpa aduna natro parliament monsoon session oirabasu winter session oirabasu wa amata ngangdabida manipur mai chai haiba khangna tumina leiba se masina takpadi rajniti yauriba singa se yamna sole takpani ruling oiro opposition oiro hunaba to ase peace laurga solution solution purakpa mathau tai political leaders singna vote ka bo oiro ka da babu oiro irang amat lakadawre hairabadi thaidoknaba relief camp ta chatlaga pot khara yen sinnaraga photo kapaga thagatpagi thabakti to ase makhoi masagi mayumda halanba makhoi gi mangkhiba chakhiba sel Potchei singadugi economic backbone piba aduna solution oigani madu nattaduna ngayaktang gi shogi dikanadi wafamasi Maheswor Thounaojam na MAMI TV da phongdorakibani mahakna makhatana phongdorakibada hayengasi mahak imphal thoraktuna praja miyam ga tanarga solution purakna naba tominasi haiki amadi matam pumra mahakna mangjil thagani haini su phongdoki mayam khurumjari ngasi aina haijaningbadi manipur da hujik leiriba scenario loina wanaribani ima ibensing wariba ngamkhai ngaiba singsina wariba koigi masagi maramdamda refugee oina leiraga relief camp da lariba singse nominee gi dang oragadi khara phai tha nipan chujala amne haitare aduna hujik solve tawdoi kanano santi dang lauraga santi phangadara na solution se kanana purakadori no haibaduneba aduna aina ngasi boli mayamda aina haijaning badi laibiri bari cha mayam laibiri ba yellow mi sing sida pulap na haijaning badi kari no haimatamda manipur na hujik wari ba imalai bak na hujik wari ba se kaida soiram gi haibona solam ba se kaino rasti don gi adu ada ruling opposition ni kem na tabida rasti tawriba singse loina son bagini haiba yaiba karigi no haimatamda adum koireba matam se adum soiraga lai hoji sudum soiri mapangan sole habse kaida ta idu yengbiyo parliament da winter session tawre adi mamang da su parliament session amusu phamgre monsoon season phamgre winter session phamgre sida kaim ta ngang da bida manipur mai chai habse kaim da puthokhi da ba habse gri ta age anyhow tawra unadi ba yaba se ngang ba yaba se puthokpa yaba se mayam na kangan ba yaba se sida du ngangi da ba habse rasti tawriba leaders sing do loina sole haibagi ne rasti don gi ai adugi party ni mana du tawrami mana du tawgre ai na du hungadabani mana du hungadabani asi hunna leiraga lakoi leitum wate haibagi type ta amanam hunni adu tawna matam natte hujikti solution ko main porak sige khangadabane ba solution si karana porakadab main oinadi ima ibin sing sin thongna phanangam khai ngai iche haibadi tumba chaba khangdan leiri naha mayam ichinau mayam sin ngam khai ngai tumba chaba khangdan leiri mayam sin ngai ibane ba adu makoi matom na question hangjaram gani ba solution se kam kana porakatoi no na anu leaders sing leibiri ba rastiti da leiriba vote ka bo oiro ka da bo oiro karam bo oiro leiriba oiro any political party oisanu leiriba mayam sina mahaki ngamjaba field da change haira kanda magi ngamjaba sing do solution poraktragadi ngatangi thaidok na ba do tawirano ba thaidok na ba haibadi ngasidi public na praja na irang yam horakadore relief camp changaga photo na maga thagat lawrasi haiba wari tu ase haibadi karigino haimatamda relief camp da changaga cheng hawai khara yenjanaba pot khara pichannaba duna aigi thaidok na ba pot am ohelagadi adudi tasena haragadi future se lairoi haitare solution purakadabane tasena pukchel chauraba club ima sing ichinau sing sidang mai ngamjaba piri relief camp da adagidi government su mai ngamjaba dum taw hujik khar dum tawri adu da kedore lairiba leaders myam se vote ka bo oiro ka dabu oiro lep ka dabu oiro moi sing sina adu da mu chatlaga photo nam yaw leiragadi komaina solution kanana purakaduri gi haibaduneba who will take the responsibility who will give the solution politicians mayam sina vote ka bo ero ka da bo labor leaders mayam sina chungjal le haira kan da masagi ngamjaba kaido bagi opposition na ruling gi mi unaba yadi kain leibra ruling na su ruling gi mi du da tatakpa yadi kain leibra
opposition singsu ruling da mana kaigumba haibadi mana power da paire hai taragadi changchal laga tawdaba ya den takpiro ikai biranu ego loi thadopiro aduga ruling singsisu ai gi protocol gi ai gi mathakta seniority ahalaman lei ai ngon dai chawba lei yam kana hangat pa ya di kaina haiba matam natte because yum mai chai bani ichin naw suiba yauri bani yum mai chai bani dai masagi maram damda refugee oin lei bani sigumba mayam se mang tharaga khanbi ga dabane ba aduna aina haizaga dabdi ko irei chai no mida ai ngasi haizage akoina soli se administrative services ta UPSC MPSC any exam thaba matam da quota yaudra adum mamang thadun la ibane akoi gi irei cha mayam se yengbiu sports ta culture da haibadi sports ta kaimta hai support to bina ba background leitraga su mamang thadun la ibane talent am da wate akoi gi irei cha manipur da yenomi le mayam se da talent am da wate they are all perfect thongna su loi lei naha oriba mayam thongna loi lei aduna bunga se huji ngamkhai nga ibase ichinaw mayam sin nga ibani ima iben sing si thongna se yam wangraba thongna ni adu huji wala mi se kaida leiram gi haiba matamda rastiti wala haizage rastiti gi leaders mayam si da wat pal leiram meba akoi na wali se kadai da oileram gi haiba matamda akoi irei chana yelomi na kadai de solam ge kari field de solam ge haiba matamda rastiti haiba pochi da sol leiram meba phangbam thok tabada ST pishan ba mapan dai changa pa mi sing du na hoigi yam laina khoigi constitutional right acho se pishan ba larik aran ba mayam ishan ba siguma mayam dagi di akoi gi irei cha yenomi leiri ba sing sidana right sing se sum kaptharak aduga last di kaidore akoi isagi iram da bod khar lere kan iram dam sida leiba ngam oidori ba kaigino haibadi leiba ek lo mayam duna aduna si kanana semdok kadori si sendok na responsibility se kanan loduri no ba relief camp changchal laga photo kapaga thagal aga aduna responsibility loba yaroi adudi masagi thabak duty to gado mayam laini masagi mayum da hanjalan badune solution haise masagi mai chakriba sen mayam do adu do backup to bangam na ba karamba authority dei karamba department dagi makoi lauraga maki hanagi imung da hanjal laga economy backup kumai to honsigi haibase sine solution ngasi ngatangi khoigi hidaki paracetamol pijalaga magi ngatang crossing khra pijaraga magi ngasi ngatangi solution pinabado natte adudi hayeng amu horakani pura hangchit amu horakani hidak atang pijaraga themba yaba natang ngantang laina do hanba yaba dudi solution kaude aduna huzik leaders me andai haizaningi ai request ojaningi ai mayam singdai haizaningi solution purak na basinbiu ngatangi irang thaidok na banat ama tongna ba kenom tawdure hai kan relief camp chatlaga photo nama thagat pa kenom tawdure hai kan aduna solution natte mayam punjan biro aduga mama laibak ta masagi masagi maram dam da refugee wen lei base masagi bayum da halalasi masa adugi security chapchana pina bahot na minarasi NRC chana halasi suda lei militants mayam se loi mak lokhoga mo koi lehelaroi si refugee sing da phangi ba constitutional right mayam se si lokho asi mokoi gi phangam thok tab da phangi mayam si lokho na batawrasi yengomi sing sigi chap protected oiba right nama sem da honarasi maramdi sigi protected oiba right to phangau huji phangau dragadi hayeng future da khoi isa isu da yam wagani aduna leiyu mayam se punjan narakanda political solution pina bhona minasi organization leibiri mayam so peace tang lawo to biranu peace tu gi matak tu da solution pork na bhona minasi law biro natragadi solution leitragadi kaimta peace lak pa yaroi aduna tasena huzik movement mayam ma changjal kadori different side tagi ado tasena aisu hayeng manipurda amuk thokjarani manipurda thokjarani aduga manipurda leiriba imai ben sing leiba mayam si grievances mayam si sung tanna minaraga kari tawsige haiba movement do changjan minaraga akoi manipur se yam tangdu leitana phajagraba akoi north east bharat ki mingchat pura iba koi manipur sports ta culture manipur se mai chak pa yaroi yelomi gi right phangdaba yaroi chap right phanggadabani aduna leiriba praja sing siga tanaraga ko myam punchun anere haraga anda solution purak na ba amtang hotna minasi let's bring peace by getting the solution we cannot bring peace without getting the solution aduna mayam tang punchun minasi aduga amat oin lem inaraga na solution puthore haraga anda political solution puthore haraga anda manipur se tangdu laitana amta leindam hotna minasi na haijari thank you